Chura Chandpur da mangkiba samdagi lever ama umangdagi sina fangle. Haukiba chayol anirongi mamangda Chura Chandpur gi mangkiba samdagi lever ama district aduma ki umang amadagi sina fangle hairi. Police ki pauna hairi bana sina fanglaba lever adugi mamingna Dubda Hazarika Kuntraga Taret Kawi Miwe Asi Chura Chandpur district Fakhre chaliba National Highway 102 sem sabagi thabak tawriba Bharat Infra Private Limited ki makhada labor oiba misakni ma ki Asiba chang adu ngarang leiba pokpa numit ki nungthilda Chura Chandpur town dagi kilometer TARAGA taret lom chalaga leiba Singhat police station gi manung chanba Suwa Hazau amasung Jabai lei village anigi lonaba umangi saruk amadagi fangkibani Miwe asi haukiba chayol anirongi mamangdagi mangkhre haina company asigi mamangdagi police ta complaint file tawrakpadagi law enforcement agency sing amasung Kunja single loina nama ki khongul liduna lakhibani loina ngarang nungthil asi bhakchang oina fangkibani laikhidrabagi hakchang adu postmortem gi damak mafam adudagi lokhalaga Chura Chandpur gi mokta thamkhre thaudo asigi matangda police na case ama lokhatuna miwe asi matau karamna sikhibano haibigi matangda investigation chathaba hokre haidi German amadi Tiger Road semada forest department ke ayaba lokhibra pig State asigi tampaki mafam kayada laiba reserve forest department na miyam changba thingliba sil saugali adubu Kuki khulai paiba singna German Road amadi Tiger Road semgani haina thangatlagliba khongthang asi forest department ke ayaba lokhibra haina peace and integrity committee kyamgai pig ki convener CS Mega Chandrana phongdurakli wafam asing asi pig amadi all kyamgai nupi chawkhat thorangdo fani nasinduna kyamgai meyai lekai de leiba Machai bungo khagem bagi laibung da pangthokiba Patriots Day gi thoramda phongdokhibani Tonjau School Kyamgai Ideal High School Primary English School amadi RM School Kyamgai gi maheroi sing sarugyaduna pangthokiba thoram aduda Mega Chandra na makhata na hai ipa ipu sing aduna apunba Manipur amagi wakhalon ga loina na sagatcharamba Manipur ase hojiki luchingba sing asida Fangle thauna adumak chelhaningi Kuki militant singa chatna ribasu asi makha sangthaba yaroi haiba miyamgi warefadu parliament session singda pukhatuna khana haningi mangna hai tampaki mafam kayada leiba reserve forest ki mafam singda forest department na miyam changma thingliba si pikna mapung fana sagali adubu German Road amadi Tiger Road semgani haina honaragliba sida forest department ki ayaba lokhibra natraga makhoina popi thariba forest ki lamsing asi forest department na yengsinbagi mathau tadabra haibasi achobo wahang ama oi Masi lengak natraga mari lenaba singnasu miyam khangna pakhum pifam thoi haiki ol kyamgai nupi chawkha thorang lupki President M Sovita na hai athauba singna kathokhiba sigumna ngasigi mirol asinasu imalaiba ki damak kathokpa ngambagi wakhalon chenba mathautai maram asina makhoi bui kai khumnaba utuna makhoigi wakhalon adubu matau tamhaunaba thoram asi pangthokpani makhoina Chubiramba maira aduna ngasigi mirolda makhoigi thauna adu chenba oirsanu truck na thombadagi siba yana soklabi nupi amagi punsi kankre khongjel yangna thorokpa truck amana thombadagi phibam thina soklabi nupi ama Faridabad ki Amrita Hospital da TARAGA nipalak hanna surgery tawraba matungda punsi kanba ngamkhre masagi chahi kuntraga humdoi surabi pinku mani talukdar kaubi Guwahati dagi nupi adu haukhiba January kunda truck amana thombadagi phibam thina sokpaga loinana hakchangi tongan basaru amadi tissue pumnama amata thokhi tongan ba hospital kayada layeng naba pukhalubada layeng biraktabadagi January kunga mangada Amrita Hospital da pukhatuna layengki Hospital aduda senior consultant Dr. Shikha Gupta amasung mahaki team na khudakta layeng chathabagal loinana thangnaba numita operation makhal TARAGA nipan pangthoki Dr. Singna ningthina layeng badagi phibam thina soktuna sibe yabagi phibam da lairurabi soklabi nupi adu ngasidi phibam phagalaktuna masa mathanta chatpa ngamle amasung mayumda hankhre haidi Maral kupsillaga kanglupki irang saganaba honarakpa laibak thibani CSO ni haijaba AKYBO kaubaldu famana hauzik su ZRA ga khusam naraga kwa managi karbar sauna tawriba kwakta dagi masana masa Islamic scholar ni haijaba Muhammad Khalid hariba mioi asigi maral sing kupsinduna kangluk ki oiba irang sagana ba honaribasi laibak thibani haina KCP na thadorak pacherol amana phongdorakli Lubasigi Information and Public Relation Department ki Secretary M Punsiba Maitayna khuyak piduna thadorok pacherol amana hai Muhammad Khalid hariba mioi asi kwa managi karbar khakta natana topa hiram kaya dasu ZRA ga naknaba mari thamli haibasi leibak miyamna khangbiu masagi oijaba fangnaba honabada maidai pangal furupu chentha hanaba honai haibasi pumna magna khangbiu AKYBO hariba group asina Muhammad Khalid ki nungi oiba aseng basing thidoknaba honabagi mahutta mahaki michangchang duna yelhaungai dagi nungsi chanana laimidaраklaba maidai amasung maidai pangal gi tatpa yarroi da mamari bu karisu leitabagum phongdorakli basi yamna laibak thibani nakal amarom da ningthaujam Rowen hariba mioi asina mahaki dukanda nongmai kapsilambagi thaudoka mari leinana mangonda KCP na lupa lakh manga gi demand tawkhiba lai haribasi aranbani adubu mahakna jet
RA खुसमनरगा क्वामना लालोनबदा मोहम्मद खालिद लुचिंगबा सिंडिकेट की डिस्ट्रीब्यूटर ओइरंबगी पेनाल्टी ओइना चेंगबोरा मंगा मैदे कुकी की लाना सिना मरम ओइरगा सेमखिबा रिलीफ कैम्प अमदा डोनेट तौरुनबा महाकी लोइनबी अमसुंग मैरा पाइबिगी मिहुत अमदा खंगनखिबदी लई करिगुम्बा महांगना लुपा लाख मंगा की डिमांड तौरई हाइना लाना संदोकलिबा सिगी मतंगदा लैबाक मियाम खंगना पाउचेगी खुथांगदा सेंगदोरक्ट्रबदी अकन मिएंग चंगलगनी हाइना सुचेरोल असिना फोंदोरकली अमरोमदा लोना थिंख्रबा लुप असिना कंगलैपाकी मियामबु इंडिया की इंडिपेंडेंस डे बॉयकॉट तौबिना बापिल तौरकली लुप असिना थादोरकपा चेरोल अमना हाई कुमजा 1949 दा मणिपुर मर्जर एग्रीमेंट खुएक पिनाखिबदगी कांगलोन कायना स्टेट असिबु खुदुम चंदुना थमलखरबा मतुंगदा कंगलैपाक मियामगी मरोमदोम हिंजनबगी राइट फंगंदना लागली मखल कयागी मियोट मिनै चथरखिबा मरमना इंडिया की इंडिपेंडेंस डे दा कंगलैपाकी मियामना सरुक याफम थोकते हाइरी मणिपुर की निंगतंबा ngaknaba लानफमदा थवाई कटखरबा थौबसिंगी मफमदा इकाई खुमनबा उतख्रे बिरेन पॉलिटिकल आइडियोलॉजी खेनरबसु इमालैबाकीदमा अमत ओइना पुना थबक तौबिनसी पॉपुलर गवर्नमेंट लेट्रबसु एमएलए सिंगना गवर्नर गा टोइना मिफम पांगथोक्तुना तंगदु लैताबा हजिल हन्नबा होटनरी मणिपुर हौकिबा कुमजा 1891 दा मतम मदुगी ब्रिटिश लानमिसिंग सोकनबा लानफमदा थवाई कटखरबा लमदम मसिगा थौबसिंगी मफमदा मियामना हैका लैका तबनुना इकाई खुमनबा उतख्रे मपुंग ओइबा थौरम ओइना ngasi मणिपुर की गवर्नर अमदी एमएलए सिंगना सरुक यादुना याई स्कूल जन्मस्थान दा लैबा हिचम याई चंपाता पांगथोकी गवर्नर जॉय कुमार बाला हानगी चीफ मिनिस्टर नोंथुमम बिरेन एमएलए सिंग अमदी लैंगा के ऑफिशियल कयाना सरुक यादुना ngasi अयुक पुंग 9 ताबदगी हौरगा पांगथोकीबा थौरम अदुदा हिचम याई चंपाता लैबा बीर टिकेंद्रजित की मोंगफमदा लैसु कतुना इकाई खुमनबा उतखी मदुगी मतुंगदा कोनुंग ममांगदा लैबा थंगाल जनरल गी लाइसंगदसु हैका लैका तबनुना अमदी गन सैल्यूट पीदुना इकाई खुमनबा उतखी मसिगी मतुंग ngasi नुंगथिल गवर्नर अमदी अतै लुचिंगबसिंग यावना कंगला उट्रा ममांगदा अमसुंग फैदाबुंगदा लैबा सहिद मिनरदा हैका लैका तमखी लोइना मफम अदुदा सुगन सैल्यूट पीदुना इकाई खुमनबा उतखी तुंगदा 1891 की निंगतम लान अदुदा कलापानी हाइरगा खंगनबा हौजिकना अंडमान एंड निकोबार आइलैंड हाइरिबा मफम असिदा लोइ थाखिबा थौबसिंगी निंगसिंग खुबमदा स्वाइका लैका तमखी हिचम याई चंपाता लैबा बीर टिकेंद्रजित की मोंगफमदा हैका लैका तंबगी थौरम अदुगा मरी लैनना पाउमीसिंगदा वा ngangladu हानगी चीफ मिनिस्टर एन बिरेन हाई अखोई खुदिमक्ता पॉलिटिकल की आइडियोलॉजी अमदी वाखलोनसिंग मानदबा लैरबसु मणिपुर की अपुनबगी सक्तम कन्नबगीदमक अमा तोइना पुन्ना होटनमिनबा मथौ ताई मदुदा लमदम असिदा तंगदु लैताबसु पुरकपा ngamgani स्टेट असिदा पॉपुलर गवर्नमेंट अमा हौजिक ओइना लैत्रबसु एमएलए सिंग गवर्नर अमदी ब्यूरोक्रेट सिंग गटोइना मिफम पांगथोक्तुना स्टेट असिदा तंगदु लैताबा पुरकनबा यामना कन्ना होटनरी मसी तंगदांगबा अमा लैत्रिबा फावबा अदुमा मखा चथखिगनी महांगना मखा ताना हाई लैखिद्रबा थौबा बीर टिकेंद्रजित थंगाल जनरल महाराज कुल चंद्र अमदी अतय थौबसिंग अदुना माइथिरगनी खंगना ब्रिटिश का लान सोकनरमलिबा अदु अखोइना खक लाइना लौब चुमलोय मसी तुंगी मिरोल असिना सुमा मुताना खंगफम थोई मखोइगी थौना लिंगजेल अदुबो अखोइ पुमनमकना मतौ तमदुना तुंग कोइना चौखटपा नुंगाई याइफबा तंगदु लैताबा लमदम अमा ओइनबा होनमिनसी हाइखी बजेट आईडीपी सिंगी प्रोविजन अमता याउदबा लाइबक थीबनी स्टेट असेंबली डिजॉल्व तौदुना अनौबा लैंगालोन अमा सेमबना मियामगी याइफबा ओइगनी कांग्रेस पार्लियामेंट हंदक पास तौखिबा यूनियन बजेट अदुदा मणिपुर की लांजनरिबसिंग असिगी मतंगदा प्रोविजन अमता याउरक्तबा सि लाइबक थीबनी हाइना मणिपुर प्रदेश कांग्रेस कमिटी एमपीसीसी की प्रेसिडेंट कैसा मेघचंद्रन फोंदोक्रे वाफम असी एमपीसीसी न छिंदुना बीटी रोड लाइबा पार्टी सिगी ऑफिस ता पांगथोखिबा थौबसिंगी निंगसिंग थौरमदा फोंदोखिबनी थौरम अदुदा वांगांगलादुना मेघचंद्रन मखाताना हाई मणिपुरदा हौजिक ममिंग खक्तगी ओइना लैरिबा स्टेट लैंगा असी मुथत्तुना अनौबा लैंगालोन अमा सेमना मियामगी ओइना याइफबा ओइगनी हंदक पार्लियामेंट पास तौखिबा बजेट अदुदसु मणिपुर की मियाम मरु ओइना आईडीपी सिंगी अखन्नबा प्रोविजन अमता यावरक्तबा सिना मियाम दा निंगबा काइहले जीएसटी अमेंडमेंट की मतंग अदुदसु ngamkhaiदा लैरिबा मणिपुर गुम्बा स्टेट असिददी यामना सोहलिबनी वन नेशन वन टैक्स की मखादा मेनलैंड इंडिया की अचौबा स्टेट सिंगा मणिपुर गुम्बा अपिकपा स्टेट अमगा चप मानबा मियेंगदा येंगबा सि लाइबक थीबनी पीआर लेंगा असिना स्टेट असिदा तंगदु लैताबा हंजिल हलकनबगी चप चाबा थौरांग लौखटपगी ममिसु उदे हाना चीफ सेक्रेटरी ओइरम पीके सिंगाना आईडीपी सिंग मखोई की मयुमदा हंजिल हन्नबा फेस 9 थबक पाइखटपा हौरे हाइबदुसु थबक ओइना पाइखटपा उद्री ngeha की मियामगी इहुल फाथनबा होनबा थवोंग सिंग असिना तुंग कोइबे यारोय स्टेट असिगे लेंगालोन असी दिल्ली अमदी ब्यूरोक्रेट ऑफिसर सिंगना खुदुम चनसिंदुना लैरी मसिना डेमोक्रेसी की वाहनथोक लेहनदबता नतना मियामगी अपामगी मायokta लैरगली
State lengang ama thubada hanjilhangani hainadi hairaga PR adumak sangdoktuna leibana miyam kham thengna wanare maram asina Congress ki oinadi hojik leriba assembly asi dissolve tawduna miyam gi anauba lengaklon ama semana lamda masigi yaifaba oigani haiki mangna makhata na hai ngasigi numit asi matam amada ikhoigi ipai pusingna British ki mayokta imalaiba asigi ningkha tamma ngakna na bahotnabada nongna thawai thakiba thauna faraba thawbasing adubu ningsingduna ikai khumnaba utpa numitni Ngasigi thauram asina tungi lakadaba mirol pumnamakta mama leibak punungsibagi ihul adu fahonbaga loinana tangdu leitaba phibamda hanjilakpa lamdam ama oirasanu MLA singna mathau masak khangdabana India gi luchingba singna Manipur usittabani MLA singna mathau masak khangdaba amadi mama leibak nungsiba watpana maram oiraga India gi luchingba singna Manipur gi miyambu usittabani haina Justice Committee gi Chairman Joy Chandra Konthaujamna phongdokhrei Kumja 1891 gi Anglo Manipur War da leikidraba masak khanghauba amadi khangauda thaubasingi amata ngairaba khubam ama semgatpa tangai fade haina palladuna mahangna haiki ipai pulsingna imalaiba ki damak thawai katkhibani mikha pona hingadabagi saruk nomata oirabasu ningtamna hingbana saruk chama hena fai haina macha masu oiba ikhoida paujal pirami ngasigi mirona ipai pulsing ikai khumnaba utpaga loinana awang bathakta thangatpa haibasi tangai fadaba thodangni ngasi aikhoina malemgi miyam mamangda chauthokcharibasi ipai pulsinggi khudolni mitoki khutagi imalaiba kange hairabadi athauba singna chatkhiba liklam sing aduda aikhoisu chatpatai furup asi kanabagi damak Sibaki dana hingba mathautai Manipur da kangluki irang tholakpa chahi ani makhai faraklabasu Prime Minister na thausadribasi Manipur miyamu karisu leitana khanbani mathang chahi dagi di August 13 da yumthong khudingda amuba firal chingkhatpiu RK Megan Mathangi olakpa chahidagi di August 13 athaubasingi numit asibu ningsingbu oina lamdam asigi yumthong khudingda amuba firal chingkhatuna tungi mirolda paujal pirasi haina UNLF ki hanagi chairman RK Megan Elias Hanayai mana phongdokhrei wafam asing asi athaubasingi numit ka mari leinana hicham yaicham pato leiba bir tikendrajit ki bongfamda haikalai ka tambagi thoramga mari leinana Megan na paumi singda phongdokhibani Mangna makhatan hai kumja 1891 da thokiba thodok sing asi Manipur gi puwari gi khwaidagi maruoiba tangkak singi manungda amani thodo adugi ningsing thoram ngasi di state asida amasung atai atopa state kharada organization amadi lanai miyoi singna sillaga pangthoknare loinana state function ama oina su Manipur da di pangthoklei numit asigi hodokpada yakai role oina saknariba pari imom samu pangalba sa hairiba isai asi haukiba kumja 1969 dagi thoram asida saknabagi damak semkhibani Mahangna makhata na hai thauramasi pangthokpagi nungi oiba wanthok asi tungi mirolda mamutana khangalamba mathautai loinana ipai pusingi kathokpa amadi thauna lingjel sing adubusu ngasigi mirol asina tungda lakadaba mirol singda marik chumna libiramba changi masigi damak lakadoriba chahi sing asidadi August 13 yumthong khudingda amuba firal chingkhatuna thauram pangthokminasi haiki